ngasi khugada paite ani isingda tasinbadagi iraknaduna sikre kuki gi ITLF ki ban hauzik phawbu sathari kuki gi ban sidi paite gi gari thukaikre paite na ban sagotabagi yanaba purakpadagi driver singi khongjang handokre lau suduna leiba laumi amada tamdana attack tawba haibasi India gi economy da sauna singnabani Fox Manipur COVID-19 nauna positive kun mapan oire punna positive mapugani thoi sure plan kaibada laikidaba miyoi saniga kunni thoi masak khangba ngamkhre mayang Imphal bazar da irang thokle akupa marwadi khangri ngaiminasi Phubala thawdoka mari lenana kaukiba matam kaktaba ban yanaba ma puraktuna handokre the on Manipur Student Union gi makedagi serola mathorokli madudi Sesam Abdul Kadir gi mihat athubada su mogayan phangalu saliba sahi asigi haukiba jun gi tang tara 2025 dagi yumdagi thokraga thiba khangdana lerakiba paubitek mayare kaidagi Sesam Abdul Kadir gi thawa yaudraba sang oina haukiba jun gi tang tara ga tare 2025 da Nambun Torengi Troban da phangkiba ki thawdok the on Manipur Student Union na condemn tawbaga loinana laikhi ibung manungi awabada mahiroi lubasina saru yazari malem taibang pan asida lengli paliba jiba panba punamaki athoibani hainariba miyoi mapok asigi maman yamlaba thawai ama khangun thakta mangki bai basi iramda masida khundaminariba mising yamjadraba kanglo puru punamaki mangjabani asigumba laibak thiba thawdo asi kanana kari maramgi damak sathakibano haibadu athuba matamda lengaki marlena basingna miyam khangna logi oiba sabsaba akan basarak pigadabani mihat asiga mari lenera asumba langda langjin phangna basangsilakpa khongjang khudingda mahiroi lubasina sawatkani asigum laba lobu khonggoina bagi thawong asi mahiroi lubasina tarana lawde asigum laba laibak thiba thawdo asi matungda amukhana thoktaba oina sanu loinana laikhiraba imung manungi awabada mahiroi lubasina saruk yazari haiba wafamsing phongdokli Phubala da DC SP ADM Bisnupur yauna praja miyam ga meeting tawri haina pung kharagi mamangda social media singda upload tarokli